अहमद मरोई पाउसिंग पिजरी स्टेट सरकार की माइकईदगी जिंग यंथोकपा हौरे हाइना चीफ मिनिस्टर एन बिरेन की ऑफिशियल सोशल मीडिया थागलप पोस्ट अमद खंगलखरे मणिपुर हंदक अकन नोंगली नुंसित यावना लेन ताखिबा असी नेशनल डिजास्टर ओइना लाउथोकपा ngamdriba असी स्टेट अमदी सेंट्रल गवर्नमेंट की मरी फट्रबरा हाइना एमएलए मेघचंद्रना फोंदोक आयर रिपोर्टसनन अमन नोंगमैना कापसन जदुना सिजखरे हाइरि अमदी वांगोई पुलिस स्टेशन की मनुंग सनबा सामुरो मयाई लेकाइदगी नुपी मचा अनि मयुमदगी थोखिबदगी हंजिलखिद्रे खुरमजरी मम्मी टीवी प्राइम टाइम न्यूज मीटिंग ताबिरु खोई पुनपु अमरजित होक्समना तराम लोकसरी हौजि पाउ सनदौ पिजरी स्टेट सरकार की माइकईदगी जिंग यंथोकपा हौरे हाइना चीफ मिनिस्टर एन बिरेन की ऑफिशियल सोशल मीडिया थागलप पोस्ट अमद खंगलखरे डीसी सिंह की खुथांगदा हंतक की लैंड अमदी नोंग नुंसितना सोअलब सिंगदा अथुबदा थुंगननबा होटनरी हाइकी निंगसिंगबा याबदी हौखिबा मे मंगादा अकनबा नोंगली नुंसित अमदी लैंड यावना ताखिबा अकनबा नोंगना मरम ओइदुना अमांग अता नंगहलबा युम कई अथुबदा सेमजन साजनबा युम मपुसिंगना मफम अदुबु कोलिबा डिप्यूटी कमिश्नर सिंगदा सोकलबा युम अदुगी फोटोगा कोनना अथुबदा पिसिन बियु हाइना चीफ मिनिस्टर एन बिरेन सिंहना महाकी ऑफिशियल फेसबुक अकाउंट थागलकपा वारोन अमन खंगलखरबनी मणिपुर हंदक अकनब नोंगलई नुंसित यावना लेन ताखिबा असी नेशनल डिजास्टर ओइना लाउथोकपा ngamdriba असी स्टेट अमदी सेंट्रल गवर्नमेंट की मरी फट्रबरा हाइना एमएलए मेघचंद्रना फोंदोखरे ngasi कांग्रेस के एमएलए कैसाम मेघचंद्रना लुसिंगदुना एमपीसीसी की थौमी कयागा पुन्ना हंतक निमित खरगी ममांगदा ताखिबा अकनब लेन यावबा नोंगलई नुंसिना सोकलबा युमसिंग यंगसिनबा चक्रे ngasi satkiba yangsin khongset adu nauria pakhang lakpa esigi manung chanalaiba langthaba lab mayai lekaida len namaram oiraga ka hena soalaba yum sing yangsin ki khongset aduga mari lenana MLA Megachandra Paumi singda phongdorakpada asuk sathiba natural disaster ama Manipur da thokla fawda karigidamak state government asina central government da national disaster ni haina lauthoknaba taksin bangamdriba karigino state amadi central government mari asi phatrabra हिमाचल तमिलनाडु अमरी वेस्ट बेंगल न चिंबा स्टेट सिंगदा थोकिबा नेचुरल डिजास्टर सिंगदरी स्टेट अदुगी चीफ मिनिस्टर सिंगना सेंटर दा प्रपोजल थारबा मतुंगदा खुदक्ता नेशनल डिजास्टर लाउथोक्तुना अचौबा फंडिंग क्या काइथा हलबा मतुंगदा मतेंग कया तौखिबा लेरे अदुबु मणिपुर बीजेपी की डबल इंजन गवर्नमेंट SDRF फंडगी काइथोकले हारिबा लुपा करोड़ तरुक दशमिक मापन अदुदी सोकलबा युमसिंग अदुदा लुपा लिसिंग अमा फाव थुंगलोई करमना जिंगल लेगदौरिबनो अमदी लेन सोअलबा फार्म तौजरिबसिंगी मना मसिंग चिंगबा मांगखिबसिंग अदु करमना मेनखतप ngamgadौरिबनो हाइना फोंदोखि सिगमरी लेना MPCC ना प्राइम मिनिस्टर नरेंद्र मोदी दा अथुबदा मणिपुर के थौदो असि नेशनल डिजास्टर लाउथोकपिननबा मेमोरेंडम अमसु पेशन क्रे हाइना MLA मेघचंद्रना फोंदोखि नवया पाखंग लाकपा केंद्र की ओजा मनाउटुन माकी केंद्र सिदा सौबाम रोमेश की अमदी लेकाई सिगी युम सोकपसी मणिपुर प्रदेश कांग्रेस कमिटी की टीम तौरगा खोई केंद्र की खोई लीडर का लोइनाना हंदक नोंगलै नोंसिना अमदी लेनना अमुक्ता थोक्त्रिबा मोंगदा सोहनखिबा मणिपुर की तोंगान तोंगान बा मफमसिंगदा सोनखिबा सिगा मरी लेनना लंगथबाल लेफ मयाई लिकाई सिदा अखोई येंगबा लाकजबनी मसिगा मरी लेनना अखोइना युमसी मयामसी येंगबा खोटबा तौबदा यामना साथीना सोखरे हाना उक्ता तौदबा मोंगदा मणिपुरदा मयाम लोइना अखोइ खंगनरे हौजिक्सी मणिपुर सरकार ना मसीगी
लेन न सोखिबा नुंगै नुसित न सोखिबा नुसित न मयाम देखिबा युम कई मयाम से मसी तांग मंगा ता थोखिबनी अदुगी मतुंग अदुम नोंग चुबो खोटपसु दुम मथंग मथंग अखोय सोय चामरी कुन मंगा से मसी लाग यांखै स्टेट गवर्नमेंट दगी रिलीफ की कायथोइबा मसीदी लुपा लिसिंग अमा भौ थुंगदरे कमायना जिंगा लैदोरिनो अदगी कमायना मही मरोंग सोखिबा अदगी मना मसिंग सोखिबा फार्म लाइफ स्टॉक अदगी वेटनरी की IRB की पर्सनल अमा नोंमैना कापसिनदुना सिजखरे हारी इंडियन रिजर्व बटालियन की सिक्योरिटी पर्सनल मसागे सही यांखै गुमदोय सुरबा लोंगजम नंद कौबा या स्कूल लेबा मणिपुर हाई कोर्ट जज ओइना थबक तौबा ए गुनेश्वर शर्मा की युमदा हाउस गार्ड ओइना ड्यूटी तौबा मियोय अमा ngasi ayuk pung 8 taba matamda barrack manungda nongmaina kapsenjiduna sijakre hari हौजिक फाउबगी ओइना करी मरमगी सिजखिबनो हाइबा खंगमंगमद्री हिरम मसिगी माथांगदा इम्फाल पुलिस स्टेशन केस अमा रजिस्टर तौदुना थिजिनबा हौख्रे हारी लेखिरबा लोंगजम नंदा इम्फाल वेस्ट डिस्ट्रिक्ट की मनुंग चनबा हौबम मरब कैसाम लेकाइदगिनि हारी नोंगलै नुसितना मांग ताहनग्रब सिंगी कंपेंसेशन अथुबदा पीबीयू हाइना कंगलैपाक प्रोग्रेसिव फार्मर्स एसोसिएशन काफाना फोंदोक्रे थासिगी मंगादा मणिपुर की मफम अयाम्बदा अकनब लेन यावना नोंगलै नुंसित का लोइनना सुखिबा नोंग अदुदा युम कई कया मांग तानखिबा सिंगदा अथुब मतमदा रिलीफ मैटेरियल पीगदबनी हाइना कंगलैपाक प्रोग्रेसिव फार्मर्स एसोसिएशन काफागी माइकेदगी प्रेस रिलीज तौदुना खंगलाले स्टेट असिगी लेंगाकी माइकेदगी सु अमांग अता ताहनख्रबा सिंगदा रिलीफ मैटेरियल नत्रगना कंपेंसेशन पीगनी हाइना लाउथोखिबा अदु थागतपा फोंदोकली तौबतबु लेंगाकना लौखटलिबा थबकसिंग असि वार फुटिंगदा लौखटकदबनी हाइनसु फोंदोक्रे हारी लेन यावना नोंगलै नुंसितका लोइनना सुरखिबा नोंग अदुदा नोंमुगी सुरगा चाजबा मियोइसिंगदि ngasisu लेप्तना चूरिबा नोंगलक असिदा तौफम साफम खंगदना लेली मसिदा नतना लौमी क्याना लबुक्ता मना मसिंग थादुना फार्म तौजबा अमदी पोल्ट्री पिगरी फार्म कयासु मांगता अनख्रे हारी मरमदुना अथुबा मतमदा लेंगाकना मियेंग चंगबिबगा लोइनना कंपेंसेशन अथुबदा पिगदबनी हाइना काफागी जनरल सेक्रेटरी लाइक क्रम जयंतना खुयेक पिबा चेरोन अमन खंगलाले तीन सारब खुनाय असिदा ममा ओइबि सिंगु पॉलिटिशियन सिंगना खुटलाई ओइना सिजिनरकपा असिदगी ngakthokpa ngamnanaba mama oibi singna khantaba mathau tai haina nongchup imphal palem ima apunba lof nimpalgi general secretary as santi leimana phongdokrai wafama singa sin nimpal gi tara suba mapok numit kamari leinana phangthokpa thoramda phongdokhibani Manipur Press Club ta phangthokpa tara suba foundation day gi thoramda mahakna makha taraduna hai mamangai matam amadi nupi sing asibu thak wangna thamlami adubu haujikti मधुगी ओनबदा नुपी सिंगबो इज्जत मांगन बिबन चिंगबा चथरकलिबा थोंग असे पेंडे मैरा पाइबी सिंगना थाइनगी अहल लमन सिंगना थमलमलिबा मैरा पाइबीगी मसक अदु ngaktuना चटपा मथौ ताई हाइकी मांगना मखा तारादुना हाइकीबदा निम्पाल नंगसी फॉरवर्ड सही तरा असिदा नुपी सिंगबो थाक वांगना थमननबा होनदुना लाकली अमदि लमदम असिगी सनमिटलोंदा अहोंगबा लेनदबा मखल मखा कयागी नुपी सिंगदा ट्रेनिंग पीदुना सेलथोक लंबी अमा शेमननबा होनदुना लाकली मखा तानसु होनखिगनी हाइना फोंदोरकी ngasi thorom maduda nupi samaj ki president ts ramani nimpal ki president ts ibeyaima amkil ki president el nganbi advisor ks anandi tamo chingbi ki president y momon nongpok lengak apunba nupi lup ki president y mema annual ki president el promo thawal ima ki president t bimola ichan ki president t premita amadi machalai magi president amusna su saruyaki निम्पाल की मेंबर ओरंबा लेखिरबा इमा सिंह अमदी हंदक की इरांग असिदा लेखिरबा अथौब सिंह मफम दसु इकाई खुमनबा उत्तुना मिनिट अमा तुमिन लेप्तुना अवाबसु फोंदोखे हिमाई चुनबीदबा लेथुकी बजे मसे मयाम नुंगाइति अदुना मनिपुर लेरिबा हिमाई दु सेनेनियम सिंगदि याम मुन्ना खनबा मद्रका ताई मसिदि लान की मतुंग दे अखोय कदोरे दिसे
ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯄꯨꯊꯣꯛꯂꯦꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯄꯥꯝꯕ ꯈꯛꯇ ꯇꯧꯔꯛꯄ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯁꯤꯅ ꯀꯌꯥꯝ ꯐꯕꯅꯣ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯣꯡꯊꯥꯡ ꯇꯧꯕꯁꯤꯒꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯑꯦꯋꯥꯔꯅꯦꯁ ꯌꯥꯝ ꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯉꯁꯤ ꯏꯃꯥ ꯏꯗꯣꯟꯁꯤꯡꯁꯤꯅ ꯃꯥꯡꯍꯟ ꯊꯥꯔꯀꯥꯟꯗ ꯂꯥꯟꯒꯤ ꯃꯇꯝ ꯑꯣꯏꯔꯒꯁꯨ ꯃꯥꯡꯍꯟ ꯊꯥꯔꯒ ꯁꯤ ꯂꯥꯟꯊꯦꯡꯅ ꯂꯥꯛꯑꯦꯕ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯗꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯃꯁꯤ ꯃꯨꯟꯅ ꯈꯟꯊꯕꯤꯔꯀꯥꯟꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯤꯅ ꯂꯤꯡꯈꯠꯄꯤꯔꯤꯕ ꯆꯪꯁꯤꯟꯕꯤꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯅꯨꯄꯤꯁꯤꯡꯒꯤꯗ ꯋꯥꯈꯜ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯅ ꯌꯥꯔꯤꯕꯃꯈꯩ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯤꯗꯝ ꯅꯐꯝ ꯑꯣꯏꯒꯗꯕꯅꯤ ꯋꯥꯉꯥꯡꯗ ꯁꯉꯥꯡꯗ ꯐꯤꯖꯦꯠꯇ ꯆꯥꯛꯆꯦꯠꯇ ꯏꯆꯥ ꯏꯁꯨꯁꯦ ꯀꯔꯝꯅ ꯁꯦꯝꯒꯗꯒꯦ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯔꯝꯅ ꯀꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯈꯨꯠꯇ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯃꯁꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯆꯥꯎꯈꯠ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ Manipur Police Control Room dagi thadorokpa chiron mada Manipur gi sing amasung tamda security force na thiba humbagi thabak chathakra hari haukiba pung kungamari asida National Highway kuntraga taret amari National Highway anida lamdam asigi tangai fodana nomada sangdaba yadraba potchei pusilakpa gari samaga marfudraga nithoi amasung chani ga supna mari hariba National Highway asida pusilakki hari makhatana potchei pusilaknadaba khudong thiningai oiba mafam singda security force na section thorang lakhatki Manipur gi sing amasung tamda punna checkpoint samaga kunga manga thamduna asat au sing check tobada chingnaba mioi marfudraga nipan fagatuna wahang pohang sathaki hari ngasi JN Dance Academy DM University campus the All Manipur Private School Welfare Association, Bisnupur District Recognized Private School Association, Private School Development Council, Thawal United Association of Recognized School of Manipur, Amadi Democratic Student Alliance of Manipur Napuna Sinduna Academic Discourse on Fundamental Stays under NEP 2020. W. Nabakumar retired professor Manipur University na moderator Oidana Kananebagi Thorum Ama Pangtokrai. Thorumadigi Organizing Committee ki convener M. AMARJIT Luang na Fongdorakpada ngasi pangthokliba academic discourse asigi maru oiba pandamdi Manipur NEP 2020 ki makhada lakpa foundation and stage level 1 pre-primary education asigi policy ama hojik fawa government sembidana leiba amadi foundation stage asida pre-nursery, nursery, KG, class 1, class 2 takpi tambiba gadoriba Oza Singh Training Institute matik sana leitaba lengak asigi education department sing asida leiriba administrator sing asi mahiroi Oza Singh amadi miyamgi fananaba amadi lengak saukhatnaba thoram kya foundation stage asiga mari leinana thabak paikhatlaktriba amadi education department ase fagatnaba kari karamba miyamgi thausil taugadagi haibagi pandamda khananinabi thoram ase pangthokpani haiki thoram aduda school sing asigi Oza Singh amasung resource person kyana saruyaki Manipur Dance Academy sida Mongoloi Academy discourse ma kuna chinje basigi maru bati National Education Policy 2020 ki magi pattern 5+3+3+4 ki ahanba koi stage foundation stage haibasi amna maru oiba koi ama khangni mahiroi amana koi like tamba hoba haibasi haibasi ki ahanba ki 5 sigi hogadui adu masi koi stage sida su koi chanare adu ga india pumu su chanaba hogdana ki adu bu Poglebo wafum di hai basingumba policy si abo odaga su chanaba su hawle dubu masida koi awara pa mayam amadi lei padam moina hai di basingumba particular koi foundation stage gi class manga ojedini si preschool section je masigi tapina oja si koi stage gi leite ani subada masigi curriculum amsung framework si ujik tambadi hawdaga su chapchaba karam curriculum and framework ki makara tabi no Inat Yokhat Love EYL the Sinduna Aikoigi Inat Masak Kangminarasi Learn Our Culture and Our Identity Haida Mington ba Mahiroi Singda Nat Kyoiba Wakal Lo Sing Piba Hodokpagi Thorum Amangasi Kaksing District Langmaidong Deleiba Iram Dam Mahi Kolda Hodokrai Thorum Maduda Okram Manglem Maitei President Apunba Manipur Huyel Lalong Love na Thorum Mapu Dr. Lorembam Surjit Deputy Register Manipur University of Culture na Atoiba Mitung Senjam Awangba President Umang Lai Laifamlen Yokhat Love Longjam Tiken Maitei Principal Iram Dam Mahi Kol Langmaidong
Pukrambam Pivaren, President Inat Yokat Luf Amadi, Hizam Rosan, President Manipuri Student Federation MSF na Akanaba Mitum Singoina Saruyaki. Thoromasi Pangtopagi Matanga Inat Yokat Luf EYL gi Secretary Tongam Yaifava Kangan Bana Fongdorakpada Iramdam Asige Mahiru Singda Huye Lalongi Kanglon Singh Thangta Kunung Isai Pena Pung Sen Yumpalon Taxi Kasi Taugalon Nachingba Wakal Losing Kaya Kanganduna Ofava Tungdam Chat Amapurak Naba Pandam da Pangtopani Wakal Losing Pibagi Toram Asi Mahilu Sang Singda Matang Pangtoktuna Pandam Masi Yongana Bohanagani Asigumba Toram Masida Miam Nasu Angam Mating Pang Biduna Mai Pak Patoram Amohin Bio Haina Miam Gipoming Sing Slaki BA Amadi BSc 5th semester exam Haidoktana 6th semester exam Tobi Yaroi Haina MU gi Makada Leba College ki Satra Singna Fondokrai Ngasi Imphal College Auditorium Hall the Pangthokiba Manipuri University ki Makada Leba College Satra Satri Singi Apunba Paugi Mifam Amada Imphal College ki Satra Ama Oiriba Laisram Baranatna Fondorakpada Handak MU da Lakliba Tarik Kungatari 6th semester exam Pangtok Lagani Haina notice Tolaliba says Satra Singi Yeng Laga Matam Karayato Piu How Kiba 5th semester exam Fawa Haidok Tungi exam Togani Haiba say College Singi Satra Satri Singna Yabangamdoi Masigi Matakta Tha Ahum Hena College Pajana Kadaba Amadi syllabus covered Togdana 6th semester Asi Karamna exam Tagadoribano Maramasina Atubada exam Asi Matam Karayato Piu Haina MU gi Vice Chancellor da Pucharon Amasu Pisilagani Amadi, Karigumba exam say Yatok Pirakta Batarbadi, Manipur the Lady Student Organization Singapulaga, Kongjang Sangsilak Payai Haiki. Apuna 5th semester exam over Haiduktana Naiba Matamsida 6th semester exam Kamogana Matam Chilapa Amadi Apoyi 5th semester exam Chilu February Kasu Matamna Gani Aduba Ahum over Police Adana Kadana Mato Paranga 6th semester exam Mayuna Gadibano Asi Wang Oy Amadi Chika Apuna Maila Naiba Vice Chancellor 6th semester exam Aduna Dina Madam President Haina South Mumba Amadi Apogi semester exam Already Atuba Matamda Tamsana result of never so Wangoi Police Station gi Manung Sanba Samuro Mayai Lekaidagi Nupi Macha Ani Mayumdagi Tokibadagi Hanjilaki Drahari Hariba Nupi Masa Ani Asigi Maming De Sahi Taragataruk Tangairibi Haisnam Nizita Amadi Mahaki Manau Nupi Tokba Chahi Taragamanga Dangairibi Haisnam Bandanani Hari Haisnam Nizita Asi Pit Mangaga Inchi Mari Wangi Mamai Koidanai Masam Sangi Amadi Masam Mui Amadi Kulei Kuchuni Mahakna Thokiba Matamda Angauba Machugi Jersey Angang Machugi T-shirt Grey Machugi tracksuit Amadi Sapal Tongki Hari Haisnam Bandana Sahi Pit Mangaga Inchi Mari Wangi Mamai Koidanai Masam Sangi Amadi Masam Mui Amadi Kulei Kuchuni Mahakna Thokiba Matamda Angang Machugi jogging shirt Angauba Machugi T-shirt dark blue Machugi jeans Amadi Crocs Sapal Tongki Hari Kanagoma Mio Singer Tinabirabadi Haribo mobile number 8787648339 Natragana Manaknapa Police Station da Pau Bibir Nanaba Haisnam Shana Jobana Apil Torley Manipur aviation industry gi lambida sangsilaktuna Hogal Liba Mairoi Singda Tabak Pijabada Achoba Kanaba Ama Oiragani Haina Bahujana Sahitya Academy Manipur State President Dr. Fanjawam Lanazit Afondokrai Wafamasi Thangwaiban Kavo Lekai DM College Compound Atlantic Fofin Aviation Academy Hongdoktuna Kusinabagi Toramda Bahujan Sahitya Academy Manipur State President Dr. Fanjawam Lanazit Afondokibani Mangna Makataraduna High Kibda Aviation Tourism Saukat Hanbata Natana San Mitlongi Fibam Pagat Handuna Naha Singi Career da Achobak Kudong Chava Amapirgani Hike Toromaduda Aviation Academy Chief Operating Officer Wang Kem Rosni Amadi NR Mediagi Proprietor NR Rajesh Saruyaki
ꯊꯕꯛꯁꯤꯡ ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯕ ꯑꯃꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯁꯤꯕꯨ ꯄꯥꯝꯖꯕ ꯑꯦꯚꯤꯌꯦꯁꯟꯕꯨ ꯄꯥꯝꯖꯕ ꯑꯦꯚꯤꯌꯦꯁꯟꯕꯨ ꯅꯨꯡꯁꯤꯖꯕ ꯁꯤꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯆꯠꯀꯦ ꯈꯟꯕꯁꯤꯡꯗꯗꯤ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯀꯣꯂꯦꯖꯇ ꯂꯥꯛꯄꯤꯔꯒ ꯊꯥꯡꯃꯩꯕꯟ ꯀꯕꯨ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛꯇꯪꯒꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯊꯝꯖꯔꯤ. Coordinating Committee on Manipur Integrity Kokomigi Media Coordinator Yumkhaibam Surjit Kumar Khumana Thadorakpa Cheron Amada Haukiba Megi Tang Manga Ingsok Lisingani Kungamari Asida Brazata Duna Asi Ana Aso Apan Kya Nangkiba Amasung Len Yauna Akan Bamong the Sit Kiba Nonglei Nung Sit Aduna Maram Oirga Yumkaya Amangata to Ankibatanatana Lomi Singna Ujaba Mahi Marongkaya Amangata to Ankiba Aduda Iramdam Asigi Miyamgi Awaba Kayada Kokomina Saru Yazari Hana Fondorale. Myanmar Lomdagi Sangsilaki Bachin Kuki Narco Terrorist Kangus Singna Haukiba Ingsok Lisingani Kungumdagi Megi Ohumdagi Maiti Miam the Landarak Pagi Kamting na Awaba Kaya Mayu Naringa Chirak Asida Kumsi Asidana Natural Disaster Namaram Oirga Awa Anakaya Mayok Naba Asibu Kokomigi Maikedigi Awabu Fondorale. Hariba natural disaster asina maram oiraga asi ananang kraba amadi amangata thoktuna awana tarba sing da lengak na pifam thokpa tengbang sing atubu matam da pithok pinanaba amadi lengak na pigadoriba awa tengbangi potlam khudimak DC amadi SDO gi khuthang da yohun binanabasu kokomina khangalali Lebak miyam na awa bataringi manung asida rajniti gi khudong chaba loduna achan mirai naibagi thawong pangthok pidana nabasu pauze lakpaga loinana Manipur Sarkar gi honabi relief fund kaithok laga miyam gi mafamda yohandaba adusu tawidana naba amasung atuba matamda local club amadi maira paibi singnasu amangata thokibagi report sing lokat piduna DC amasung SDO gi khuthangda yohanbiyo hainasu phongdorali Aroyboina Tubomatamda Wana Taraba Sing the compensation Pitok Naba Kokomina Marilena Singi Pukning Susing Silaki. Ngasi Megi Tang Tara Ing Sok Lesingani Kungamari Asida Liang Mai Baptist Association Manipur LNBA MG Children Coordinator Kung Tem Liu Daimena Thadorakpa Cheron Amada Children Ministry of Liang Mai Naga Baptist Association Manipurna The quest for purpose Haina Mingthonba team Amaki Makada Numit Niniki Oiba Vacation Bible School Teachers Orientation Program Ama Sinkiba Adu Ngarang Lushin Kre Haidi LNBAM na Sinduna Namdilong Kangla Tongbidat Labor Sub Center Search the Pangtokiba Program Aduda LNBAM gi Makada Labor Search Kuntramatoi Vacation Bible School da Angang Sing Larik Takpi Gadoriba Delegate Samagani Furom na Saru Yaki Hari. Pangtokiba Numit Ninigi Oiba Program Aduda Tongan Resource Persons Singna Hiram Keada Wangangki. Serona Sigi Makataba Oina Ekoina Afaba Kunai Ama Semgat Naba Kanarakpa Matamda Angang Amavu Afaba Mi Ama Oina Naba Hana Semba Matautai Maram Aduna Sahi Kudingi Kalen Suti Manungda LNBAM na Yamdrabada Hapta Amagi Changda Sangba Vacation Bible School gi program Ama Sinduna Angang Singbu Bible Amadi Gospel Song Kaya Takpi Tambiki Haina Supangorali. Aroyboina LNBAM gi Maike Digi Thoram Asi Sinbada Saru Yabikiba Kwai Punamapu Tagatpa Pongdorokpaga Loinana Mai Pakpa Vacation Bible School Ama Ohenbiu Haina Ishor gi Mafumda Sutongni Zari Haina Shirona Sigi Maike Digi Thamlakli. More de Leba Ima Kondong Lairembigi Sahigi Oiba Kum Sangbagi Thoram Ngasi Palace Compound Leba Government Dance College ki campus ta pangthokre. Ima Kondong Lairembi Thogal Lupna Sinduna Fangthokiba Kum Changbagi Thoram Aduda Tongan ba Relief Camp Nipan de Leba More ki Praja Singh Amadi Lairembi Asibu Thajaba Miyoi Kyana Saruyaki. Kum Changbagi Thoram Mafam Asida Pangthokpagi Matangda Thogal Lupki President Ningthau Khongjam Pulindrona Haikibada Haukiba Mamang Sahigi Megi Ahumdagi Horakiba Irang Aduna Maram Oiduna Imagi Laigi Oiba Thoram Singh Mapung Fana Pangthok Hodaba Aduna Maram Oiduna Sahigi Oiba Kum Chanbagi Laigi Oiba Thoram Masi Mafum Masida Pangthokpani Lana Sinamaram Oiduna More de Leba Imagi Sanglenda Pangthokadaba Adu Yadabadagi Imfalgi Mafum Amada Taunanaba Honabada Peace Committee Wangkai Kendrana Ayaba Pibidina Mafum Asida Pangthokpa Phangba Ase Yamna Nungai
Peace Committee gi maikaidagi angamba mateng phawba pangbirei masigidamakta thaugalluki maikaidagi thagatchari Chahigi oibat laigi thoramasi mafum aduda pangthoksage haibo wafum phawba Chief Minister da thamlaba matungda ngasidagi nimit taranigi mamangda laigi thoram asi pangthoknaba miyoi mangana saba team ama helicopter da more da chatlaki adubu mafum aduda leiriba army na lan asi loidringai wari shanaduna waroisin puraktingai mafum asida maitai sing lakbada khudong charoi makoina ngak senbasu ngamloi hana phongdoklakpaga loinana nimit adumaktada Tindoraki haina mahakna makata na phongdoki Ngasidagi numitarani mamangda mafam duda harauba saluge duna koi mi manga khak helicopter tong chalure paujing mete amta leibe yaroina army na mi purja mayam da hapchalaga mu thindore aduda madu yaram da da koi mathang chalaga laigi thoramchi more da ma ima gi kubamda pangtok chage na toromani helicopter chaluba manga do khudakta ahingda army na hapchalaga more leiyaroin thindore adugi kudong chadabaduna maram oiraga laigi thoram kumjanbari thoram se koi impal iski wangai gi government dance college da pangtok cham ka koi hanjana haigre haimandana koi ikayatna kumsi se ada laigi thoram se pangtok chage na sinmani chief minister ga haina raga makoina chief minister gi green signal piraga ni koi mi manga puraga helicopter salubase army na political dialogue ko ki ga maitai ga dialogue tawnadri ba maitai amta mafam sida leibeda kutong chadi akoi na koi bu senaba ngamoya na tindor ko Turel wangmagi mamanabi tinba satkibi sei taragomdoi da ngairibi RK Malem Sana isingi irei da tasin kibadagi ngarang laikidrei ngarang megi tang mafan nungtil pung 3 minute taraga mga taba aduwai da Kasar district ki Joypur gi nongpok thangba maikei da seliba Chiri Turel da nupi macha ama tasin kibadagi laikidrei nupi macha adu RK Ranjit Singha amadi RK Sana Thoibi Devi gi chahi taragomdoi da ngairibi macha nupi ni hari Laibak thiba thaudo adu ngarang Turel wangmagi mamanabi tinba chatkibada thokkibani hari Pawasi tabada khudakta khun adugi khunja singna RK Malem Sanabu pung ama makhai changna iruptuna thibada fanglaktabadagi mamai thangda SDRF Department Silchar Government of Assam gi mioi sing laktuna water pump board sijinaduna thibada numidangi pung 9 minute tara manga muktabada fangmangamki tungda angang adubu Joypur Police Department gi mioi singna postmortem gi damakta Silchar Medical College da pukre hari Awang nungpuk Bharata akanba akak arawgaluna akan manong churabayai haina India Meteorological Department gi scientist Soma Sena phongdokrai akanba isingi manil Bay of Bengal dagi leipak asida sisilakpana maram oiduna leipak asida yamna toina akak araw thokli India gi Uttarakhand, Himachal Pradesh, Bihar, West Bengal, Odisha, Jharkhand amadi awang nongpok Bharata achoba safu akanba akak araw thoklaba yai haina IMD gi scientist Soma Sena phongdokrai makha tarak basri Mami TV na khomjinjaba Manipur gi mapalangi oiba pausing miyam da pijari Supreme Court na Delhi gi Chief Minister Arvind Kejriwal lakliba jungi tang ama fawa interim bail pikrai Delhi liquor case kumari lainan enforcement directorate ED na haukiba March thagi kunga mathoida faduna ngasi fawa Delhi gi Tihar jail de leiduna Supreme Court na trial court chatharakiba adu ngasi Delhi gi Chief Minister Arvind Kejriwal gi maikedi interim bail pibinaba haijarakiba gi matung ina Justice Sanjeev Khanna amadi Dipankar Dutt gi bench amana hearing chatharaba matungda Arvind Kejriwal bu lakliba jungi tarik ama fawa interim bail pikibaga loinana mathangi thangnaba numit jungi tarik anida Tihar jail authority da surrender tongnaba khangan khre hari Bharat ki parliamentary mikalda Americana khut thingjinaba hotnai haina Russia na ngarang phongdokkiba adu US na akan mamongda yaningdaba phongdokrai Russia na ngarang US na Bharat ki mikalda khut thingjinaba leibak adugi manungi oibo rajniti gi phibamda tangdu leita danana hotnare haina US pu maral sikraba matungda ngasi US is the department gi spokesperson Matthew Miller na US na kaidonungda Bharat ki mikalda khut thingjinaba hotna khidei mikal gi warep adudi Bharat miyam na logadabani haina phongdoralei
Russian Foreign Ministry spokesperson Maria Zakharovana Khalistani separatist Gurpatwan Singha Panumbu Hatnadaba Taurang Tobada Bharatki Nagarik Singh Senai Haina US na Fongdokiba Wafum Madugi Chap Saba Praman Pigadabani Haina Media Gitongda Fondorali Russia gi konung oriba Moscow da reporters sing na unaba amada New Delhi da Dharmagining tamba thugairi haibu wafum amagi achumba langla langjin amadi praman amata fangdana United States na Bharat ki maramda lan sandok le haina su Zakharovana fongdoke Zakharovana makataraduna Bharat khaktanatana atoppa lebakya da su US na Dharmagining tamba thugairi haina yumfam yaudana lana maran sizili United States na Bharat ki oiba wakhalon amadi puwarina chawkhatlakpagi masak aduda ikai khumnagat bani haina haiki adumwenaba punambu hatnaba honakibagi matang adugi maramda Millerna wafum amata fongdoktana miyamna charge toriba asi achumba wafum kaya yauri Hiramasigi matangda ain oiba investigation chathariba ama oibana aihak masigi maramda wa amatangangloi haina Millerna fongdoki hari Saudi Arabia na smart city sagadaba mafam thadu u yadaba miyoi sing kaptuna hatu haikre Middle East dalaiba Saudi Arabia na lamdam masida nyom kauba futuristic city ama shana na ba honariba asida ayet papiba oina city sagadoriba mafamda hauzik leideba miyoi singna lengap ki yathang matung ina mafam hongdok kro yadrabadi authorities singda lethal force sizinabge ayaba piri haina Saudi Arabia gi Colonel Rabi Alenezina fongdokre US dollar billion 500 rom sangadaba smart city project asi Saudi Arabia gi town prince Mohammed bin Salmana thorang toribani ngasi fawde smart city asi sananaba thorang toduna lakibada protest torkiba miyoi ama kaptuna hatkre hari Nyom haina mington gadoriba smart city asi Saudi lengaki Saudi vision haina mington ba 2030 fawgi manungda thamliba pandam asigi sharuk amani authorities singda lethal force sizinanabge ayaba pikiba asigi matangda paumi singda hangbada hojik fawgi oinadi Saudi lengak amadi nyom management na wafum amata phongdor palaitri Nyom city asi malemgi oina khwaidagi saukhatpa amadi lunanba city oinanaba pandam thamli city asida makhal amatagi gari sangaloidori karigumba Saudi lengakna city asi saba loisilabadi malemgi angakpa mafam amo oigedori hari Nyom city supnagi meter chani khak pakpa aduga kilometer chamaga humdra sangba mafamda chaptingna sagadori bani Hauzik fawda kilometer aniga 10 nifan gi project loire project asi pumloi loibada chahi taret hena changadori official singda phongdorakiba matung ina hauzik fawda project asi sananaba hana leiramba miyoi lising taruk hena mafam hongdokhan khre hari adubi United Kingdom the based over human rights group ALQST na project asigi damakta Saudi lengakna masagi mayumdagi tanthokkiba migi Masing asi lengak na piriba figure asidagi yamna hilamgani hari Nyom city project asi town prince Mohammed bin Salman gi achoba wakhalon oibana Saudi lengak na project asi mai pak na bakhoda bada mathau taba thabak thoram khudingmak pangthokani thajanari Machina maram oiduna hauzik chatlu yadaba miyoi sing hatlu haibagi order fawa tholakpani hari Rahul Gandhi da vote thadaba haibasi Pakistan da vote pibani haina phongdok luba BJP MP police na case ama register tokre Haukibe ing sok lising ani taraga mafan da Lok Sabha Mikhal mai paktuna BJP gi Lok Sabha MP Navneet Rana Rahul Gandhi da vote piba haibasi Pakistan da vote pibani haina phongdok luba gi damakta Telangana Satnagar police station na IPC section samaga marfuga nipan gi makada case ama register tokre hari Panbayabadi Navneet Rana hauzik face kaya thokna pangthok liba targani pan suba Lok Sabha election asida Telangana gi Amravati parliamentary constituency da BJP ki mirep oina Lok Sabha gi Mikhal thengnari bani hari Mizoram da mitop na sansayon bada ating matam krai Mizoram
Bongsa Juar Association natragana Beef Seller Association haina khangnaba organization asina Mizoram da nan Mizo singna lakliba tha sigi taraga humdoi dagi makhoi gi ayaba yaudana sansa yonbra athing matham khrai hari Mizo Bongsa Juar Association gi president Ait Lalmin Thangana Mizoram da ningsingba thoktraba matamdagi hauduna mafam adugi yelongmi singna sansayon duna laki adubu ngasidi nan mizo mapandagi laklaga sansayon bagi karwar asida yausilakle haina phongdokhibaga loinana Mizoram da Bihar dagi lakpa Muslim singna sansayo libasi aini yadaba mongda haibadi makoina inner line permit ILP paidana Mizoram da lakhiba asi construction site khaki ayaba lawraga lakhibani Sansayon bagi ayaba leiti haina su phongdorki haini Bombay Blast Senaba Ibrahim MDA gi bot khomnomle election campaign gi video amada kumjali samapan marfudraga humdoi da thokiba Bombay Blast Senaba Ibrahim Musana Mumbai gi awang nongchup Lok Sabha constituency gi Mahabikas Agadi MBA gi candidate Amol Kritikar gi election campaign da saruk yaduna vote combating nari haina phongdoknarki BJP gi MLA Amit Satam na haiki hauzik Mumbai gi miyambo mangnaba siliba se kanano haiba mayik sengli lebak masa sarga geng khutpugi thabak thong chathaba miyoi singna lengak painana ba hotnare haiki Nupi ani lolagana lak ani nupi amakhak lauragana lak ama pigani haina Madhya Pradesh ki Ratlam parliamentary constituency da Congress ki mirep Kantilal Buriana election ga mari lainana pangthokpa public meeting amada phongdokrai Mizoram da crore aniga 10.45 gi drugs ka konana miyoi ahum security force na fare hari Mizoram gi Samphai district ki Khankon Police point dagi Mizoram Police na auto rickshaw ama check tawada lupa crore aniga 10.45 gi oigadaba methamphetamine tablet lak aniga konana Samphai Tindar dagi auto driver masagi sahi nifu suraba Balchunga Kauba miyoi ama faraba matungda Mizoram Police na wahang pohung chathabada hariba ainayadaba drug adubu maru oina chenaba miyoi anigi khongul Haidorakpadagi masagi sahi kuntragumdoi suraba Lal Rokchara amadi masagi sahi nifuga taruk suraba Balran Roti Kauba miyoi ani makhatana fagat pangam lei hari Masagi sahi yankhai ga taret surabi Mizo nupi ama lak nifu taret ka lising humfugi drugs ka konana Assam Rifles na fare hari Thasigi Nipanda Melbuk Road Junction da Champhai district ke manung chanba Benglai dagi masagi sahi yankhai ga taret suraba Jodin Pui Kobi nupi ama lak nifu ga taret ka lising humfu romge oigadaba heroin gram humfu ga nifan ga konana Assam Rifles na fare hari Hojik loisilakpada maroi pausing amana pijari State Sarkari Maikaidagi Zinga Yanthokpa Hore Haina Chief Minister and Birenga official social media da thagalakpa post amada khangalakrai Manipur da handak akan manonglei nung sit yauna len takiba si national disaster oina lauthokpa ngamdriba si state amadi central government ki mari fatabra haina MLA Naidu Chandrana phongdokrai IRB Porcelain Amama Samatan Nomina Kapsin did the Nasija Cray. Amade Wangoi Police Station Gimanung Sanba Samuru Maya Likai Dagi, Nupi Macha Ani Mayum Dagi Talk Kibadagi Hanzil Lakidre.
ngasigidamukta di matang asna Mami TV Prime Time News sing people loisinjari meeting tabiru khwai punu pu Amarjit Talk som na am kana khurumjari